ꯄꯨꯋꯥꯔꯤꯒꯤ ꯇꯥꯕꯣꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯆꯥ ꯀꯌꯥ ꯉꯁꯤꯁꯨ ꯈꯪꯕꯤꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯐꯝ ꯀꯌꯥ ꯊꯤꯕꯒꯤ ꯈꯣꯡꯆꯠ, ꯄꯨꯋꯥꯔꯤꯒꯤ ꯄꯨꯀꯩ ꯊꯤꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯊꯧꯄꯥꯡꯂꯣꯏꯁꯤꯡꯅ ꯑꯗꯨꯉꯩ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯅ ꯄꯥꯟꯕ ꯃꯇꯝꯗ ꯁꯦꯝꯕꯤꯔꯝꯕ, ꯁꯥꯕꯤꯔꯝꯕ ꯑꯃꯗꯤ ꯊꯝꯕꯤꯔꯝꯕ ꯂꯥꯟꯕꯜꯁꯤꯡ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕ ꯈ꯭ꯔꯤꯁꯇꯥꯕꯇ 1938ꯇꯒꯤ 1952 ꯐꯥꯎꯕ ꯆꯍꯤ 55 ꯆꯨꯞꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯟꯕꯤꯔꯝꯈꯤ꯫ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯥꯡꯂꯣꯝꯗ ꯃꯔꯨ ꯑꯣꯏꯅ ꯊꯥꯡ ꯇꯥ, ꯃꯨꯛꯅꯥ ꯀꯥꯡꯖꯩ, ꯑꯔꯥꯝꯕꯥꯏꯅꯆꯤꯡꯕ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯏꯁꯤꯡ ꯂꯝꯕꯤꯗ ꯂꯥꯂꯣꯡ ꯀꯌꯥ ꯅꯩꯅꯗꯨꯅ ꯍꯤꯌꯥꯡ ꯇꯥꯟꯅꯕ, ꯍꯤꯔꯣꯏꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯍꯤꯌꯥꯡ ꯀꯨꯝꯍꯩ ꯄꯨꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯤꯡꯁꯤꯕꯨ ꯁꯅꯥ ꯍꯤꯍꯣꯟ ꯄꯣꯏꯔꯩ ꯅꯤꯡꯊꯧꯍꯟ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ꯫ ꯍꯩꯀ꯭ꯔꯛ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯂꯥꯟꯕꯜꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯀ꯭ꯔꯝ ꯅꯤꯡꯊꯦꯝꯖꯥꯎꯅ ꯂꯥꯟꯕꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤ꯫ IWP ꯄ꯭ꯔꯣꯖꯦꯛꯁꯨ ꯑꯩ ꯍꯧꯖꯤꯛ ꯎꯏꯟꯊꯣꯛꯖꯄꯤꯕꯅ ꯑꯩꯅ ꯄꯔꯁꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏ꯫ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯕ? ꯆꯍꯤ 32 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ꯫ ꯃꯥꯏ ꯂꯩꯀꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯄꯟꯕ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝꯗ ꯑꯩ ꯑꯝꯇ ꯍꯪꯒꯦ, ꯍꯧꯖꯤꯛꯀꯤ ꯁꯤ ꯂꯧꯀꯣꯟꯁꯦ ꯀꯣꯟꯅ ꯁꯦꯝꯕ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ꯭ꯔꯥ? ꯃꯁꯤ ꯂꯧꯀꯣꯟꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯂꯧ ꯄꯔꯤꯌꯥꯝ ꯌꯥꯝ ꯂꯩꯔꯝꯗꯦ꯫ ꯑꯗꯣ ꯌꯥꯝꯅ ꯅꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤ ꯀꯩꯅꯣꯗ ꯖꯔꯤꯞꯇꯀꯣ ꯑꯌꯥꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯔꯔꯤ ꯄꯇꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯔꯔꯤ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯤꯟ ꯀꯩꯅꯣ ꯀꯥꯅꯣꯡꯀꯣꯠꯀ ꯃꯥꯅ ꯖꯔꯤꯞꯁꯤ ꯆꯠꯄ ꯀꯥꯟꯗ ꯃꯥ ꯌꯥꯎꯖꯥꯅꯦꯕ꯫ ꯅꯔꯔꯤꯁꯤ ꯀꯥꯎꯕ ꯐꯥꯔꯦ꯫ ꯀꯥꯎꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯀꯥꯎꯔꯦꯒ ꯀꯅꯥꯒꯤ? ꯍꯧꯖꯤꯛ ꯌꯦꯂꯥꯡ ꯂꯩꯀꯥꯏ ꯂꯩꯕ꯫ ꯈꯪꯗꯦ꯫ ꯑꯗꯨ ꯀꯥꯎꯕꯩ ꯃꯄꯥꯅꯤ꯫ ꯃꯥꯏ ꯃꯃꯤꯡꯗꯒꯤ ꯃꯌꯥꯝꯅ ꯌꯣꯟꯊꯣꯛꯑꯕ꯭ꯔꯥ? ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯃꯊꯪ ꯂꯧꯅꯕ ꯌꯣꯟꯊꯣꯛꯅꯔꯛꯄ ꯍꯥꯏꯗꯅ ꯃꯊꯪ ꯃꯉꯣꯟꯗꯤ ꯃꯉꯣꯟꯗ ꯑꯌꯥꯝꯕ ꯈꯥꯏ꯫ ꯑꯩ ꯃꯇꯝꯗꯤ ꯂꯧ ꯎꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤ ꯂꯃꯥꯡ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯍꯥꯊꯨꯝ ꯂꯥꯛꯐꯝ ꯊꯨꯞꯄꯒꯤ ꯑꯣꯏꯅ ꯄꯟꯖꯤ ꯈꯥꯖꯤꯜꯂ ꯂꯩꯔꯝꯕ꯭ꯔꯥ? ꯑꯗꯨꯝ ꯀꯩ ꯃꯑꯣꯡ ꯄꯪꯊꯝ ꯊꯝꯃꯝꯕ꯭ꯔꯥ? ꯃꯁꯤ ꯑꯌꯥꯝꯕꯗꯤ ꯐꯤꯊꯨꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯉꯛꯄꯗꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯃꯥꯡꯈ꯭ꯔꯦꯕꯀꯣ꯫ ꯋꯥꯡ ꯈꯣꯠꯄꯗꯤ ꯐꯖꯅ ꯁꯤ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯅꯥꯀꯟꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯥꯕꯁꯤꯡꯁꯤ ꯐꯖꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯁꯨ ꯊꯥꯡꯕ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯨꯅ ꯂꯩꯔꯝꯃꯦꯕ꯫ ꯄꯥꯛꯊꯣꯛꯅ ꯂꯨꯅ ꯂꯩꯔꯝꯃꯤ ꯄꯥꯛꯊꯣꯛꯅꯀꯣ꯫ ꯃꯌꯦꯛ ꯆꯥꯎꯈꯠꯅꯕ, ꯂꯝ ꯑꯣꯟꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ, ꯐꯧ ꯑꯣꯟꯕꯒꯤ, ꯆꯤꯡ ꯑꯣꯟꯕꯒꯤ ꯌꯨꯝꯁꯥꯔꯣꯟꯒꯤ ꯄꯨꯌꯥ ꯀꯌꯥꯁꯨ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯀꯌꯥꯗ ꯐꯧꯒꯤ ꯀꯣꯠ, ꯐꯧꯀꯩ, ꯁꯥ ꯂꯥꯟ ꯃꯇꯝꯗ ꯆꯥꯅꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯐꯧꯒꯩ ꯀꯌꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯁꯤꯡꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯥꯟꯕꯟ ꯀꯌా ꯁꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯥꯟꯕꯜ ꯀꯌꯥ ꯁꯥꯗꯨꯅ ꯊꯝꯂꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯉꯁꯤꯁꯨ ꯃꯨꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯤꯔꯕ ꯂꯥꯟꯕꯟ ꯀꯌꯥꯒꯤ ꯁꯛꯇꯝ ꯉꯁꯤꯗꯤ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯉꯥꯛ ꯁꯦꯜꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯈꯪꯕꯤꯗꯨꯅ ꯂꯩꯔꯤꯕ, ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯕꯟꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞꯀꯤ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ ꯃꯤꯇꯩꯅ ꯃꯤꯌꯥꯝꯗ ꯊꯝꯕ ꯋꯥꯐꯝ꯫ ꯑꯩ ꯃꯤꯡꯅ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ ꯃꯤꯇꯩ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ
ꯈꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯨꯞ ꯃꯧꯗ꯭ꯔꯥ ꯃꯥꯊꯣꯏꯃꯨꯛꯅ ꯄꯨꯟꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯩ ꯏꯁꯥꯃꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯄꯨꯖꯕꯅꯤ ꯏꯆꯦꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯡꯊꯥꯅꯔꯤꯕ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯑꯍꯥꯟꯕ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯁꯅꯥ ꯍꯤꯒꯣꯟꯕ ꯍꯥꯏꯅ ꯊꯣꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯨꯖꯨ ꯂꯧꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯈꯥꯕꯝ ꯐꯨꯖꯨ ꯍꯥꯏꯅ ꯑꯅꯧꯕ ꯃꯤꯡ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯁꯤꯟꯕ ꯈꯨꯗꯝꯒꯤ ꯃꯑꯣꯡꯁꯤꯗ ꯂꯧ ꯄꯔꯤ 30ꯃꯨꯛꯁꯤ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯈꯥ ꯋꯥꯡ ꯈꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯆꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯣꯡ ꯃꯔꯤꯁꯤ ꯈꯥꯖꯤꯜꯂꯒ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯅꯥꯀꯟꯗ ꯐꯨꯠ 30-40ꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯪꯂꯥꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯊꯥꯡꯒꯄꯥꯠ ꯁꯨꯃꯥꯏꯅ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯁꯛꯇꯝꯗꯤ ꯈꯔ ꯃꯨꯠꯁꯤꯜꯂꯛꯂꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯆꯥꯎꯈꯠꯄ ꯑꯃ ꯈꯨꯟꯖꯥꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯀꯣꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯎꯔꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯀꯃꯤꯡ ꯍꯦꯝꯗꯥꯎꯅ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯈꯨꯜ ꯑꯁꯤ ꯊꯤꯒꯠꯆꯕ ꯑꯃꯁꯨꯡ ꯂꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯁꯨꯝꯕ ꯑꯇꯥꯡꯕ ꯅꯤꯡꯊꯧꯔꯣꯟꯒꯤ ꯍꯥꯛꯇꯛꯇ ꯌꯥꯝꯅ ꯐꯤꯗꯨꯞ ꯂꯩꯕ ꯂꯥꯏꯐꯝ ꯑꯃꯒꯨꯝꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯌꯥꯕꯒꯤ ꯃꯐꯝ ꯑꯁꯦ ꯃꯁꯤ ꯈꯨꯟꯖꯥꯅ ꯄꯥꯝꯕꯤꯔꯤꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯦꯟꯖꯥꯡ ꯃꯔꯤꯄꯨꯔꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯀꯥꯟꯗ ꯃꯍꯧꯁꯥꯒꯤ ꯄꯣꯠ ꯑꯗꯨ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯟꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯁꯤ ꯄꯣꯠꯁꯤ ꯃꯥꯡꯍꯟꯗꯅ ꯀꯟꯅꯅꯕꯒꯤ ꯑꯆꯧꯕ ꯐꯤꯗꯨꯞ ꯑꯗꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ 5-10ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯕꯤꯔꯤꯕ ꯂꯣꯏꯅꯅ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯕꯤꯔꯤꯕ ꯈꯨꯟꯅꯥꯏꯕꯁꯤꯡ ꯂꯣꯏꯅꯅ ꯅꯍꯥꯔꯣꯟ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯥꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯌꯥꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ 5-10ꯁꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯔꯥꯗꯨꯅ ꯇꯔꯦꯠ ꯈꯨꯟ ꯁꯅꯥꯄꯥꯠ ꯂꯥꯡꯕꯜꯒꯤ ꯃꯇꯥꯡꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯃꯣꯝ ꯂꯥꯜꯃꯅꯤꯅ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯥꯜꯃꯅꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯄꯟꯗꯤꯠ ꯑꯆꯧꯕ ꯑꯣꯏꯕꯤꯔꯝꯕ ꯉꯥꯔꯦꯝꯕꯝ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯩꯕꯨ ꯆꯩꯁꯨ ꯑꯣꯏꯅ ꯊꯣꯜꯂꯤ ꯑꯗꯨꯅ ꯑꯃꯣꯝ ꯅꯤ ꯌꯨꯝꯂꯥꯛꯅ ꯑꯃꯣꯝ ꯂꯥꯜꯃꯅꯤ ꯆꯩꯁꯨ ꯑꯣꯏꯗꯅ ꯂꯩꯕꯅꯤ ꯍꯪꯕꯤꯔꯤꯕ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗ ꯑꯩꯒꯤ ꯈꯪꯖꯕ ꯈꯖꯤꯛꯇꯪ ꯄꯥꯎꯗꯝꯖꯒꯦ ꯄꯨꯔꯖꯨ ꯄꯥꯐꯜꯒꯤ ꯃꯅꯨꯡꯁꯤꯗ ꯄꯨꯔꯖꯨ ꯍꯥꯏꯕ ꯑꯁꯤ ꯑꯇꯣꯞꯄ ꯂꯣꯟꯗꯥ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯕꯜ ꯍꯥꯏꯕꯅꯤ ꯃꯁꯤ ꯈꯥꯒꯦꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯑꯋꯥꯡ ꯄꯟꯊꯣꯟꯕ ꯍꯥꯏꯗꯅ ꯂꯩꯕ ꯑꯗꯨꯅ ꯄꯟꯁꯤ ꯈꯥꯒꯦꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇꯒꯤ ꯄꯟꯁꯤ ꯃꯊꯪ ꯇꯔꯦꯠꯈꯨꯜ ꯐꯨꯔꯖꯨ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯇꯔꯦꯠꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯅꯤ ꯃꯁꯤꯗ ꯇꯔꯦꯠꯈꯨꯜ ꯐꯨꯔꯖꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕꯜ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯕꯤ ꯍꯩꯀꯛ ꯃꯄꯥꯟꯒꯤꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯁꯨ ꯀꯩꯕꯤ ꯐꯨꯔꯖꯨ ꯀꯩꯕꯤ ꯍꯥꯏꯕꯁꯤꯗ ꯃꯁꯤꯗ ꯀꯩ ꯂꯤꯡꯉꯝꯃꯤ ꯍꯥꯏꯗꯅ ꯀꯩꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯝꯕꯣꯏꯈꯨꯜ ꯐꯨꯔꯖꯨ ꯑꯋꯥꯡꯗ ꯂꯝꯕꯣꯏꯈꯨꯜ ꯐꯨꯔꯖꯨ ꯍꯥꯏꯕꯁꯤ ꯄꯥꯐꯜꯅꯤ ꯄꯥꯐꯜ ꯂꯥꯏꯌꯦꯛꯇ ꯌꯦꯛꯏ ꯊꯣꯟꯕ ꯄꯟꯊꯣꯟꯁꯨ ꯄꯥꯐꯜ ꯂꯥꯏꯌꯦꯛꯇ ꯊꯣꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯑꯋꯥꯡꯄꯜ ꯊꯣꯟꯕ ꯍꯥꯏꯕꯁꯤ ꯊꯥꯡꯋꯥꯏꯄꯜ ꯍꯥꯏꯕ ꯑꯋꯥꯡꯁꯤ ꯊꯥꯡꯋꯥꯏ ꯀꯧꯏ ꯑꯗꯨꯅ ꯊꯥꯡꯋꯥꯏꯄꯜ ꯊꯣꯟꯕ ꯈꯥꯒꯦꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯊꯣꯟꯕꯅꯤ ꯁꯨꯝ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯒ ꯊꯥꯡꯃꯩꯔꯣꯟ ꯄꯨꯌꯥꯗꯁꯨ ꯃꯇꯦꯛ ꯈꯖꯤꯛꯇꯪ ꯎꯠꯄ ꯊꯦꯡꯅꯖꯩ ꯃꯊꯪꯗ ꯑꯋꯥꯡ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯁꯒꯣꯜꯃꯥꯡ ꯌꯧꯔꯒ
ꯁꯒꯣꯜꯃꯥꯡꯗꯒꯤ ꯑꯋꯥꯡꯗ ꯆꯠꯈ꯭ꯔꯒ ꯄꯨꯈꯥꯎ ꯐꯨꯔꯖꯨꯁꯤꯁꯨ ꯄꯜꯅꯤ ꯑꯁꯤꯁꯨ ꯂꯥꯟꯄꯜ ꯆꯞ ꯃꯥꯟꯅꯩ ꯄꯥꯐꯜ ꯂꯥꯏꯌꯦꯛꯁꯤꯡꯁꯤ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯕꯤꯗ ꯂꯩꯔꯤꯕꯁꯨ ꯇꯔꯦꯠꯈꯨꯟꯗ ꯂꯩꯔꯤꯕꯁꯨ ꯂꯝꯕꯣꯏꯈꯨꯟꯗ ꯂꯩꯔꯤꯕꯁꯨ ꯄꯨꯈꯥꯎꯗ ꯂꯩꯔꯤꯕꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯛꯁꯦ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯆꯨꯞ ꯅꯣꯡꯄꯣꯛ ꯈꯥ ꯋꯥꯡ ꯃꯥꯏꯀꯩ ꯅꯤꯄꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯠ ꯇꯧꯊꯣꯛꯄ ꯑꯗꯨꯗꯒꯤ ꯄꯟꯁꯤ ꯋꯥꯡꯅ ꯊꯣꯟꯕ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯔꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯃꯔꯤ ꯂꯩꯕ ꯃꯐꯝ ꯑꯁꯤꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯑꯣꯏꯅ ꯂꯥꯟꯃꯤ ꯂꯩꯗꯅ ꯊꯋꯥꯏꯄꯜ ꯉꯥꯛꯄ ꯃꯁꯤꯅ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕ ꯂꯩꯕꯨꯡ ꯑꯃꯗꯒꯤꯅ ꯂꯩꯕꯨꯡ ꯑꯃ ꯐꯥꯎꯕꯁꯤꯗ ꯂꯧꯔꯥꯛꯇꯒꯤ ꯂꯧꯁꯦꯟ ꯇꯥꯕꯒꯤ ꯂꯝ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯕ ꯑꯁꯤꯗꯩꯁꯤꯗ ꯂꯩꯕꯨꯡ ꯑꯃꯗꯒꯤ ꯇꯥ ꯂꯪꯕ ꯃꯇꯝꯗ ꯂꯩꯕꯨꯡ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯪꯉꯛꯄꯗ ꯇꯥ ꯑꯅꯤ ꯑꯁꯤ ꯇꯥꯕ ꯃꯐꯝ ꯆꯥꯅꯕ ꯑꯗꯨꯗ ꯄꯥꯠ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯁꯤꯜꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯠꯁꯤ ꯀꯣꯏꯁꯤꯜꯂꯒ ꯃꯗꯨꯅ ꯆꯩ ꯑꯁꯤ ꯃꯆꯤꯟ ꯇꯨꯝꯃꯒ ꯌꯨꯡꯗꯨꯅ ꯂꯥꯟꯃꯤ ꯆꯪꯉꯛꯇꯅꯅꯕ ꯉꯥꯛꯄ ꯃꯇꯝ ꯑꯁꯤ ꯍꯥꯛꯂꯥꯟ ꯀꯜꯂꯝꯕꯒꯤ ꯐꯤꯕꯝꯗ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯈꯥꯃꯦꯟꯂꯣꯛ ꯂꯣꯝꯗꯒꯤ ꯇꯥꯔꯛꯏꯕ ꯂꯥꯟꯌꯥꯝ ꯑꯁꯤ ꯈꯥꯃꯦꯟꯂꯣꯛ ꯑꯁꯤꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯤꯛ ꯁꯧꯅ ꯂꯩꯕ ꯑꯗꯨ ꯁꯩꯊꯥꯅꯩ ꯅꯤꯡꯊꯧꯔꯦꯜꯒꯤ ꯁꯒꯣꯜꯗꯤ ꯃꯃꯩ ꯒꯦꯒꯦ ꯂꯥꯎꯏ ꯑꯉꯧꯕ ꯁꯒꯣꯜ ꯇꯣꯡꯕꯔꯥ ꯅꯪꯅ ꯁꯟꯖꯦꯟ ꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯂꯔꯒ ꯈꯨꯔꯥꯏꯗ ꯀꯣꯏꯕ ꯆꯠꯈ꯭ꯔꯒ ꯈꯨꯔꯥꯏ ꯃꯥꯡꯖꯣꯡ ꯆꯣꯡꯗꯅ ꯈꯨꯔꯥꯏꯗ ꯀꯣꯏꯕ ꯆꯠꯇꯅ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯣꯡꯃꯥꯡꯗ ꯁꯥꯏꯕ ꯀꯥꯡꯒꯣꯜ ꯃꯔꯛꯇ ꯆꯤꯡꯒꯤ ꯈꯨꯅꯨ ꯆꯐꯨꯕꯤ ꯃꯆꯥ ꯄꯣꯛꯍꯧꯔꯦ ꯂꯥꯟꯃꯤꯅ ꯀꯤꯔꯤꯅ ꯂꯥꯟꯗꯥꯔꯛꯏ ꯑꯁꯤꯗꯤ ꯅꯍꯥꯛꯇꯤ ꯊꯧꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯆꯧꯁꯤꯡꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯅ ꯅꯤꯡꯊꯧꯁꯤꯡꯕꯨ ꯄꯦꯟꯗꯕꯗ ꯑꯣꯏꯅ ꯍꯥꯏꯕꯤ ꯋꯥꯔꯤ ꯑꯍꯜꯁꯤꯡꯅ ꯂꯤꯕꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯗꯒꯤ ꯈꯥꯒꯦꯝꯕ ꯁꯅꯥꯍꯛꯇꯛꯇ ꯊꯋꯥꯏꯄꯟꯁꯤ ꯊꯣꯜꯂꯦ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯊꯝꯃꯒ ꯐꯨꯔꯖꯨꯁꯤꯡꯁꯤ ꯂꯥꯟꯃꯤꯅ ꯉꯥꯛꯑꯒ ꯂꯩꯕꯨꯡꯁꯤꯡꯁꯤ ꯂꯥꯟꯃꯤꯅ ꯉꯥꯛꯑꯒ ꯑꯁꯤꯗ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯊꯝꯕ ꯂꯩꯕ ꯑꯁꯤ ꯀꯗꯥꯏꯐꯥꯎ ꯆꯠꯄꯒꯦ ꯍꯥꯏꯕꯗ ꯆꯔꯥꯏꯔꯣꯡꯕ ꯁꯅꯥꯍꯛꯇꯛ ꯐꯥꯎꯕ ꯆꯠꯇꯅ ꯍꯧꯖ ꯀꯌꯥꯔꯛ ꯃꯁꯤꯗ ꯁꯥꯕ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯄ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯔꯥꯏꯔꯣꯡꯕꯅ ꯊꯤꯜꯂꯧ ꯑꯅꯤꯔꯛ ꯁꯪꯒꯥꯏ ꯍꯥꯏꯗꯅ ꯏꯕ ꯊꯦꯡꯅꯩ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯂꯝꯗꯝꯁꯤꯡꯁꯤꯗ ꯄꯣꯠ ꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯆꯤꯡꯒ ꯇꯝꯒ ꯅꯨꯡꯁꯤꯅꯕ ꯃꯊꯪ ꯂꯥꯟ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯃꯩꯊꯪꯗ ꯅꯨꯡꯁꯤꯅꯗꯅ ꯆꯤꯡꯗꯒꯤ ꯃꯤꯁꯤ ꯀꯨꯝꯊꯔꯛꯄ ꯑꯁꯤꯅ ꯃꯁꯤꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯕ ꯆꯤꯡꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯊꯕꯤ ꯃꯥꯏꯔꯦꯟ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯄꯨꯊꯔꯒ ꯂꯝꯗꯝꯁꯤꯗ ꯊꯣꯟꯕ ꯍꯥꯏꯕꯗꯤ ꯕꯖꯥꯔ ꯀꯩꯊꯦꯜ ꯑꯗꯨꯃꯥꯏꯅ ꯇꯝꯒꯤ ꯄꯣꯠꯁꯨ ꯆꯤꯡꯗ ꯄꯨꯈꯤꯕ ꯉꯥ ꯊꯨꯝ ꯑꯗꯒꯤ ꯆꯤꯡꯒꯤ ꯄꯣꯠꯁꯨ ꯇꯝꯗ ꯂꯩꯍꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯈꯥꯎ ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯆꯤꯡꯒ ꯇꯝꯒ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯃ ꯑꯣꯏꯅ ꯏꯔꯤꯒ ꯏꯟꯁꯥꯡꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯆꯠꯂꯒ ꯒꯥꯔꯤꯁꯨ ꯂꯩꯇꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤ ꯂꯩꯔꯒ ꯄꯨꯔꯒ ꯆꯠꯄꯗꯨ ꯅꯛꯇꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯤꯡꯒꯗꯤ ꯅꯛꯅꯔꯕꯅꯤꯅ ꯈꯥꯃꯦꯟꯂꯣꯛ ꯍꯥꯏꯕꯁꯤ ꯂꯥꯟꯊꯔꯛꯑꯒ ꯁꯤꯗꯩꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ
ꯑꯗꯒꯤ ꯑꯥꯗꯒꯤ ꯆꯤꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯏꯂꯥꯏ ꯂꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯏꯔꯤꯜ ꯚꯦꯂꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯩ ꯃꯔꯝ ꯑꯗꯨꯅ ꯁꯦꯛꯇꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯕ ꯑꯁꯤꯅ ꯁꯥꯈꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯧꯅꯩ ꯍꯥꯏꯕꯗꯤ ꯂꯥꯟ ꯀꯟꯕ ꯖꯒꯥ ꯂꯥꯟ ꯇꯧꯕ ꯖꯒꯥ ꯑꯗꯨꯒ ꯕꯖꯥꯔ ꯂꯩꯕ ꯖꯒꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯥꯎꯈꯠꯄꯗ ꯑꯣꯏꯅ ꯄꯣꯔꯛꯏ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯈꯤꯇꯪ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯐꯜ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯈꯥꯏꯗꯅ ꯃꯥꯒꯤ ꯄꯇꯥ ꯇꯥꯁꯟꯗꯅ ꯂꯧꯁꯤꯡ ꯅꯤꯡꯁꯤꯟꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯤ ꯄꯟꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯍꯪꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯈꯪꯕ ꯈꯛꯇꯪ ꯂꯤꯖꯕꯅꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕ ꯄꯟꯗꯤꯠꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯄꯥꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯊꯦꯡꯅꯕ खर खितंग पाउतम जबने सोरक्सिना चालीसिबो अना सिदगिना असम थांबसिना ब्लेज नंबर 10 दा लंबो खुंगी लेजबा सिना तेरेखुल ओइबा अदुबो सि तेरेखुलाइना कौगलिको हाइबे अपुनब मणिपुर हुएल लालोंग लुपकी थौबांग लोइसिंगना खंग हैरब ओझा सिंग तानदुना हौकिब मतम कयागी ममांगदगी असिगुमलबा ममल यामलबा ममल नाइद्रबा लानबल कया थांग पातसिंग असि थिजिंदुना लाक्ले हौजिक फावबा फंगबुमलिबा लानबुनसिंग अदुदी अहानबदा हैक्रक मपाल लानबल अनिसुबदा तरेट खुन सनापात लानबल अहम सुबदा लंबोई खुल लानबल मरी सुबदा पुखाव लानबल मंगा सुबदा कैनौ लमागों लानबल तरुक सुबदा मकलंग लानबल असिन सिंबसिंग असिन असिगुमलबा ममल नाइद्रबा तुंगी मिरोल गिदमक सेंबी साबिरंबा थंबिरंबा पुनमक असिना ngasi phawbada iningtho khagembadi top topa line thaba lamdum sigi laipok ningthoni haidana ngasi su sakna sonari